ꯑꯍꯥꯟꯕꯃꯛꯇꯗ ꯖꯦꯝꯁ ꯁꯒꯣꯜꯁꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯃꯈꯥꯏ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤꯗ ꯐꯦꯁ ꯇꯨ ꯐꯦꯁꯀꯤ ꯊꯧꯔꯝꯗ ꯑꯥꯔꯇꯤꯁꯁꯤꯡ ꯑꯩꯈꯣꯏꯅ ꯎꯅꯖꯕꯒꯤ ꯆꯠꯊꯖꯔꯛꯂꯤꯕ एपिसोड ꯑꯁꯤꯒꯤ ꯍꯌꯦꯡꯒꯤ ꯑꯣꯏꯅ ꯁꯅꯥ ꯁꯒꯣꯜꯁꯦꯝ 90sꯒꯤ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯥꯝꯅꯈ꯭ꯔꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯥ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯂꯤꯂꯥꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯁꯅꯥ ꯁꯒꯣꯜꯁꯦꯝ ꯃꯍꯥꯛꯀ ꯎꯅꯖꯕꯒꯤ ꯊꯧꯔꯝ ꯊꯝꯖꯔꯤ ꯊꯧꯔꯝ ꯑꯁꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯅ ꯄꯨꯊꯣꯛꯆꯕꯅꯤ ꯀꯣ ꯁ꯭ꯄꯣꯟꯁꯔ ꯇ ꯏꯁꯇꯔꯟ ꯂꯤꯂꯤ ꯗ꯭रिꯡꯀꯤꯡ ꯋꯥꯇꯔ लोनना दायमंड फैमिली मैम लोनना पुथोचब थौरम सनागी पुंसी वारी लोनना लीला यौरखिबगी हौजिक आर्टिस्ट थेंनरीब अवाब नुंगाइब मैम महान कुंखिब लीला सिंगदगी डायलॉग चिंब तामिनसी खंगिनसी लोनना मफम अखोना सना सगोलसेम उनजबसीदा अदोम अदोमनसु वहंग हंगबगी खुदोंग चाबदु पिजरी हारिबा थौरम असी वाहोंग रेडियो लोनना डायमंड टीवी हारिबा चैनल अनि असिगा अदुगा तोंगा तोंगा प्लेटफॉर्म निपानदा मियामना येंबा अमदि ताबा फंगबिगनी हारिबा सिंग असिदा सरुक याबियो लोइना मपुंग फानबियो फेस टू फेस के थौरमदा अयुक की पुंग 13 मखाइदा सना सगोलसेम पुनमपु खुरुमजरी।